Houzik Ladiba Lengak Asigi Minister Expansion Athubada Tauragani Haina, Chief Minister and Birena Fungdokre. Wafamasing Asi City Convention da Pangtokpa Farmers Midcom Interaction Program Yauba Lakpada TOMTV Nahangba Wahangi Paukunda Fungdokibani. Chief Minister and Birena Makataraduna, Ladiba Lengak Asigi Ministry Expansion Asi Party ki Central Leadership Achinba Leibana, Southopangandana Leibani Adubu, Houzikti Athubada Loshilagani Haiki. Atay state kari da khara Central Leadership matok chinnabagini yam thuna khoi loshalani Nakal Amaromda Sit Kuntragani Thoi Mai Pakriba BJP gi manungda fauba Minister Piba Konadaba Leibana Atopa Party asiga chetminariba amadi Lengak asibu saugatliba party singda Minister gi fam pirakani haibagi thazaba leite adum oinamak Center gi leadership gi wafam asigi matangda khanakigani haina CMN Birena Fongdokre Panba Yavadi, Houzik Ladiba, Lengak Asida Cabinet Minister Manga, Ahanba Oina Habkrabani, Madugi Manungda, BJP Gatcherminariba, NPF da Minister Ama, P. Krabani.